खुलुमजरी इमेज टीवी मीटिंग ताबीरबसिंगबु मेने नोमाइथेमना तारामना ओक्चरी ngasi nungthilgi pau pizari Arambai Tengol na kaukiba mifamda leibaki famnaiba tampaki MLA Minister MP Singh Kangla Utramamangda ngasi ireiba ifurup kannabagi wasakkre Arambai Tengol na thamkiba pointeru numit taramangani fawbagi manungda onthoktrabadi leibak miyamga loinana khongjang sangsilagani amadi leibak asibu kandaba yadabagi thabak satharagani haina lauthokre Hauzik lamdam asida thokliba lan asigi matangda tampaki leiriba MLA Minister MP yaungna asetpa phirep ama lounanabagi damak Arambai Tengol na ngasi asi kanglada mifam pangthoknaba kaukibagi matung inna ngasi ayu anganbadagi Arambai Tengol gi unit singna kangla tamna laknaki ayu pung tara khara helakpada Arambai Tengol unit singi unit commander sing amadi tampaki MLA Minister MP singa kangla utramamangda mifam pangthokibaga loinana Arambai Tengol na pukhalakhiba Point taruk yawa wafam mamata oina center da taksin bada yana kibaga loinana ireba ifuru kanana ba punna wasak lauki mifam loiraba matungda Arambai Tengol gi thomi korongan ba khumanna lusingduna khwairaman ima kaitel da laktuna ngasi famkiba mifam madugi matangda wafam kaya miyamda lauthoki mahakna hai ngasi gi mifam masina mai faklabani haiba yadri Arambai Tengol na pukhalliba kuki militant singa satnariba su lauthokpaga loinana action lauba Manipur da 1951 da base year oiduna NRC sanahanba Myanmar dagi sangsillagliba refugees sing hauzik detention camp halake haiba taragadi hairibo wafam sing asi thabakta onthokpa aduna karigumba thabakta onthokpa ngamdragadi ireiba ifuru kandaba yadabanina ama natraga ama tofam thokpa adumak tawgani loinana kangla utramamangda wasakhiba adugi mayokta thabak tawrakpa sing adudi chaibi chaitheng fangjaragani fongdokhi Nomitra mangani. Ini je saya reko. Ado moi center lagi su koi na direct na tu bila koi home minister misa naso atau pada su kise. Mat lahuni hai lagi. Wahai di hari itu tahu yang betul ya. Aku ini nasi channel atau pada saat ini porak hai target ni hari itu point singa se. Kuki illegal immigrant sing case di lagi lokokpa sisulo yaw berapa point tu dah. Aduh mayamdo point sing itu, moi taurak tu kau dilebakan betul apa ni? Mulai paigera roira kau dilebakan tapi ada. Mai ber aduh ka arwah betul. Moi loi nama kangla utra memangga lining thok pandara itu pakang ko pandara wasan berapa ni kau? Ini baik pun kita buat kan, moi katakan ni, nomor berapa moi setting konservasi ni. Nakalamaromda masing yanglaba Arambai Tengol gi tongan ba unit singi volunteer sing kaisampat moirangkhom konung mamang minuthong waheng leikai na chingba mafam singda mifam loiba ngai ki loinana pamdaba thodok sing thoktana ba security gi akan ba sing tharang su lokhat ki Arambai Tengol gi kangla mifamna maram oiraga tampaki mafam singda kaitel hangna khidre passenger puba gari sing sena khidre miyamna lambi da thoktuna mifam loiba ngaina khre haukiba sahi 2023 gi May 3 dagi chin kuki narco terrorist singna satharliba lana sigi mayokta amadi lamdam masida santi hanjilakna ba lenga ki oiba setpa phirep ama launa nabagi dama ngasi asi Arambai Tengol na kangla da mifam ama pangthokna ba kaukibani mifam asibu miyamna sogatladuna imphal gi maru oiba kaithel sing yauna tongan ba lalol iti ki thabak sing pangthokna khidre mifam asina maram oiraga pamdaba thodok sing thoktana ba security gi akan ba section thorang sing su lokhat ki panba yai ngarang asi kangla gi aroibada akoibada Arambai Tengol na kauriba mifam madubu
thingna ba amadi pamdaba thodok sing thokna ba haiduna afaba makhal gi khulai singa loinana security nang kangla gi akoi bada ngak senduna leiraba matung numidang da security sing adu lokthokibani Haukiba ahingda 28 AR sector headquarter Kaksingi Makhada Leiba 15 AR Sajik Tampakta posting taba Havildar Songpi Baite Kauba Kuki Amana Tumambadagi Fuk Hawalaga Mahaka Tuminariba AR personnel Singda Nomaina Kapadagi AR rifleman Maitay Yamaga non-local rifleman Amaga Sire Atopa Marina Sokle Hairi Thodok aduda sokkiba personnel ahum di ka hena sokpadagi helicopter na army hospital la puduna laikan nakre thodok aduda senari ba kuki havildar adu atopa personnel singna koisinduna ka pada sire hairi MLA minister na mathongna leina thoklatuna article 355 sanna ba yaroi haina thengnadri ba karigino haina I2 Manipur State Committee General Secretary Laisram Sotin Kumar na fongdokre Irawat Vavanda Pangthok Pau gi mifam amada mahak na hai kuki narco terrorist na makoi gi homeland ama sagan na bakhona bada haukiba sahi 2023 gi May ahumdagi satharagli lan tha mapal sujilakdaba asina maram oiraga Manipur gi miyamda awaba kaya mayok na halle Manipur gi National Highway number 2 National Highway number 37 Churchanpur amadi Morena chingba mafam singda maitai amata changba ngamdana leiri Khuji Kunan Thokta Changluba Singna Hingna Tholakpa Ngamdri Unified Command gi Chairman Kuldeep Singna Pai haibasi 10 political party gi Mihut Singha si minister ga wari sabada khangle Indian Constitution gi Article 355 Central Government na lauthorakpa leitrabasu state asida tuminna Article 355 satnaramme Asigumba Article 355 satnare khanglaba fawba ngasi fawba si minister amadi leingak paibada yauriba MLA minister na mathongna leina tholaktuna Article 355 satnaba yaroi haina thengnadriba karigino Unified Command Chief Minister na paigadabani haina thengnadriba karigino Center na tharagliba Security Force lising humfu henba si kuki militants singna sangsilakliba genocide asi ngakthoknaba honadriba karigino apunbagi saktam ngangnaba honajariba naha singbu terrorize tongnaba honaba amadi hanaba honabada India leingakna kuki singi mateng lobani Moreda border ngaknaba thamliba security force sing kilometer 13 Manipur romda changsinlaga ngaktuna leiramba haibasi laibok thibani loinana irang asina maram oiraga Manipur gi sakhaw lambi oiriba blockade singda tatana blockade tawriba asi laksinaba highway protection force athubada lingnaba prime minister da I2 da handak January 13 tagi kun fawba Delhi gi khongsat taksillamle loinana Commission of Inquiry dasu kuki narco terrorist singna satharliba lan asigi matangda affidavit ama submit tawramki fongdokhi All India Trade Union Congress na lepre kena koi pukuli bi demand sing se koi phangdi bawa sanction gani lakadar February gi tang tara ga taruk koi Manipur le ri Central Trade Union mayang ko pulakanda mang da thamdi ba issue sing se masida koi yam thuna koi baro le ngak su khal highway protection force bingbagi thabak se on or before koi 16 February she the packet piu adu rel koi dabi sing pukali se Manipur athuma ta mununda shanti hanjala lo haibe se masi akan pressure ga loinana lakadar February gi tang taraga tarukta koi All India Trade Union Congress amadate Central Trade Union sing adu rel Manipur le ri tongan ba koi Trade Union tam pulakanda kan ba mumai nama koi changchina bidam da koi sem sari Matang asida ngasinung thili pau pizza ba loizare image TV meeting tabiri basingbu amukana kurumjari